ꯃꯌꯥꯝ ꯄꯨꯈꯨꯔꯨꯝꯖꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯕ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯈꯣꯏꯗꯩꯗꯤ ꯈꯔ ꯅꯥꯊꯩꯔꯅꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯃꯊꯛꯇꯅꯦ ꯂꯩꯔꯤꯁꯦ ꯃꯊꯛꯇ ꯂꯩꯔꯒꯅꯦ ꯑꯩ ꯅꯝꯃꯤꯁꯦ ꯑꯗꯣ ꯎꯀꯣꯟ ꯃꯆꯥ ꯑꯃ ꯁꯥꯕꯅꯦ ꯑꯣꯛ ꯑꯅꯤꯃꯨꯛ ꯂꯩꯕ ꯌꯥꯕꯒꯤ ꯆꯥꯡꯗ ꯑꯗꯣ खरा फाउंडेशन कई लोना खरा लोई लोसले मथक कुप्त्री बार कई खाब खोप तौद्री मैम पुलब यंगमीनजी लुपा क्या चंगमनो मैम लोरगा हाइजरके मैम यंगमीनरसे मथक सूमायन फैसे कई है खादे अभी पिकपनीना अहूम खत्म फैरगे सूमायन अहूम खत्म फैरे लेरे हापगे अच्छा कईनोसे ओकोनसे फजबुदी फजदे अना अदुम टेक टेक इसाना अदुम साजबने अदुगा यागद्रा यारोइद्रा हाइबदुदि खंगदे तौरिसे तौनिंगमनबदगी तौबा हाइदुनि मी अनि सुदबनिना यूपीसे खोंगदन यालिसे यानिदा चुमेदा फैजनब लोइग्रे मथक्ता तीन कुपसनब अमुक तौरजी हाय तो समायना फजबदी याम फजद्रे हाइदि मिस्त्री मना साद्रबनिना उगजो पैसाजु याम लैगिदबा तीन कुपसलजी अदो आई सिदा कुकदब तीनदी खरा अतांगो मखनगी तीनदो ओइदोइने मपालमदै न ऑनलाइन ककपने मणिपुर गिदी इसिंग नुंसित अदगी लेनजु याम ताबनिना चंगदनब ओइना चंगदनबको खरा अकनबा मा खनगेबा अदुदगी अइना कैनो तौबने अदुदी तुसि लैरे पुरैनेब सिसे सी ओइदी लेन कैम चंगरोय खितंगदी होब होब लाउरे लेनदी कैम चंगरोय मरु ओइना नुंसित हुमतोरोय कैसो चंगरोय सिदा अफब मखनगी तीन येंगसी तीन कुपदो मु लोइरे तू आइगे ऑनलाइन नै कप तीनजे अदु अदो सिदा मचेर अमु वाली सि मचेसिसु थाजनब तौरजी अदुदुगा आइगिजे तीनजे मल्लबनिना तू अमता याद्रे अनि लोलेबको मसि यागद्रा खंगदे अइन तौरिसे लोइसलकबुदी लोइरे सुमायना वान ओइना खारे अइगिसे सोंगिसे दुम खरा कैनो तौहल्ले सुमायना लेमल्ले हयेंग खरा चावखला कांदा मु हापगेना सुमायनेमहल्ले सिगिजिदा हापकिदौबा वाली सिगिजिदा दुगा सोंगिजिगा हापकतौबा वाली अदो येंगजी अना वीडियो नंबसे याम फरक तायेबको अदुदुगी तौबने सुमायना ले सुमायना हकपजना यूपी धाब नुआय
ꯑꯗꯨꯒ ꯁꯤꯒꯤꯁꯤꯁꯨ ꯑꯁꯤ ꯁꯤꯒꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯍꯧꯒꯦ ꯁꯨꯃꯥꯏꯅꯀꯣ ꯊꯥꯖꯤꯜꯂꯁꯤ ꯂꯣꯏꯔꯦ ꯃꯅꯤꯡꯒꯤ ꯌꯥꯔꯦꯗ ꯑꯗꯨꯗꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯕꯥꯝ ꯈꯥꯕ ꯂꯣꯏꯈ꯭ꯔꯦ ꯕꯥꯝ ꯈꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯩꯒꯤ ꯕꯥꯝ ꯈꯨꯈꯥꯁꯦ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯑꯩ ꯑꯗꯨꯝ ꯇꯧꯁꯟꯈ꯭ꯔꯦ ꯑꯗꯣ ꯀꯟꯒꯗ꯭ꯔꯥ ꯀꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯈꯪꯗꯦ ꯋꯥꯅ ꯉꯥꯛꯇ ꯍꯥꯞꯄꯅꯤ ꯌꯦꯡꯉꯁꯤ ꯁꯨꯃꯥꯏꯅ ꯋꯥꯅ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯣ ꯑꯣꯛꯇꯨꯅ ꯆꯥꯎꯈꯠꯂꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯁꯤꯟꯕꯨꯗꯤ ꯁꯤꯟꯒꯦꯕꯀꯣ ꯁꯤꯁꯦ ꯁꯤꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯗꯨꯒ ꯁꯤꯁꯦ ꯍꯥꯞꯄꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯁꯤꯒꯤ ꯑꯣꯀꯣꯟꯁꯦ ꯁꯥꯕꯗ ꯂꯨꯄꯥ ꯌꯥꯝꯅꯗꯤ ꯊꯥꯖꯔꯣꯏꯗꯣꯏꯅꯤ ꯂꯨꯄꯥ 1,000,000 ꯑꯗꯨꯃꯥꯏꯅ ꯆꯪꯉꯦ ꯑꯩꯁꯦ ꯁꯥꯕꯗ ꯁꯤꯃꯦꯟ ꯂꯩꯕ ꯑꯗꯒꯤ ꯃꯥꯒꯤ ꯌꯣꯠꯄꯤ ꯑꯗꯒꯤ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯂꯧꯔꯦ 1,000,000 ꯆꯪꯉꯦ ꯑꯗꯨꯒ ꯇꯤꯟꯒꯁꯦ ꯑꯌꯥꯕ ꯇꯤꯟ ꯅꯠꯇꯦꯕꯀꯣ ꯌꯥꯗ꯭ꯔꯕ ꯇꯤꯟꯅꯤ ꯇꯨ ꯂꯣꯏꯅ ꯌꯥꯗ꯭ꯔꯤꯁꯦ ꯎꯕ꯭ꯔꯥ ꯑꯌꯥꯗꯕ ꯇꯤꯟꯅꯤ ꯑꯌꯥꯗꯕ ꯇꯤꯟꯁꯤꯗ ꯑꯩꯅ ꯌꯥꯅꯕ ꯄꯥꯛꯅ ꯁꯥꯅꯕ ꯑꯗꯨꯝ ꯁꯦꯝꯖꯟꯕꯅꯦꯕꯀꯣ ꯑꯣꯛꯇꯣ ꯌꯥꯝ ꯂꯣꯏꯅꯤꯡꯃꯟꯕꯒꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ